Hello guys, ngasi su mayam gi damakta akhoi gi yamna interesting oiba yamna kiningai su oiba dugum laba ki ba habadi akhoi ngasi gi but kinate ko crime gi matang dani wari se kamaina to bug habado mayam puna tamina raga mayam puna khangminasi. Gaurab Rai Bilai mayam ngasi gi wari sidi nupa ama khakini mahakine habada yum kai sel gari ni chingba loina le mahak si MBA tamlambani adu pawbada mahak na suicide tawki masigi maramdi karigino habada nungsibada oidaba namthak torambagini hawjiki matamda kainaragadi nawa laudi ama koiraga loire hainaraba matam sida Chhattisgarh gi Bilai da leiba Gaurabna magi nungsibada namthak torambadagi khangba ngamdraduna amadi nungai taba henmanbadagi masagi makotmakna masagi thawai laujaki oidaba tawe khangakpasesu sidringai hek mamangi haibadi 30 January 2024 da namkiba video amadagi khangakpani asengbagi kari thokiba jano karamba achauba maram leibadagi mahakna achauba khongthang si lauribano amadi mahakna namlamba video duda mahakna maming palamba mioi singdudana kari action lakhatkre haibadu video sida loina khangminasi mamangda so haijakre warisi Bilai da leiba Gaurab kini mahak chahi koni thoi sure mahak si Bilai gi Azad Mohalle Kemta leibani mafam duda mahak magi family ga leibani aduga Sri Shankaracharya University da MBA tamlamni aduso 1 year ni mahak yam nungaina leirami magi marup amadi magi family na di khale Gaurab si yamna nungaina leiri haidan adubo manung dadi mahak lan kaya ama mayok naramki landusu nungsiba amadi minambagi lanne Gaurab si uma kauba nupi amabu nungsirami thamoi pikre haibabu yare mahakna hairambada uma ga maga si chahi marigi mangda unakibani asumna makhoi ani marup haibada oire aduga matamgi madong ina amu makhoi ani nungsinakibani adubu Gaurab ki nungsiba sidi lengdaba nungsiba ma oirami maram asina konadi mahaki punsida sanagada lila khudingmak masana lefanki mahakna sidringi mangda magi marup singda share tawi masidagi aronba wafam kaya amasu khangba ngamki maduda mayamdasu sauningba ama pokki mahakna video namlambadugi matung inna haibada ahanbada mahakna achauba patraba khongthangsi lobagi damakta magi mama mapada lale haiduna hairami adagi matung mana tawgadariba tabaktugi maram haiba hawi Gaurabna haibada makoi ani yam ajana adumak leirami adubu matam kaya ama haukraba matung dagidi makhoi anigi marakta akaiba lakba horam masigi maram umana tongan ba nupa singa unaba umba haurakpadagini Gaurabna haibada makhoi ani nungsinaba haurakpa matamdasu umasi nupa amagam fam amadasu phaki maduda makhoi anigi marisi kainakraboi khallubani adubu sawba phanaraduna amuk hanjanaki Gaurabna pharaba matungda umana promise tawki asumna matungdagi tawroi haidana adubu matung tarakpada adumak nupa singa unaba gumbasi adum tawbo amkasu Gaurabna umana atopa nupaga uba matamdadi magi asawbado adaba ngamdaduna umada khupak na anirak thaki magna harambadugi matungdasu amuk hanagumna normal oina nungsinaki haidana hairi makhoi ani unaba wari saba koiba chatminaba amuk hauki asumna nongmasu koiba chatpasida Gaurab ki gari thau lambida loiki Gaurabna mabu puduna manak nakpada leiba petrol pump amada petrol lawwa laki maduda mafamduda umagi mayamba sulaki nupisigi mayambana mahakbu Gaurabka ubu matamda haiba tari yamna sauki maduda umana haibada aidi nupasiga chahi marigi mamangda kainakrabani magna hanjan unase haiduna taklakpani yadaba matamda force tawkibani haidana hairi nupisina mayambagi mamangda hairibasingdu oidaba ngaktani mahak masadu mayamba amadi emung manungdagi kanjanabagi damakta haibani haijanakibani haibatare mayunggi misingna Gaurabka kainakre khannanaba haidana mahakki anakpa marupsingdasu oidaba kaya amasung nganglamki aduta natana oidaba ngang haijana su message hai aduga magi naknaba marupna su haiki makhoi anidi matam kayagi mamangda kainakrabani Gaurabna umaga unanaba haidana takpani haidana hairi adubu Gaurabnadi asigumamta leiti hauji ibani nungsinari haidana hairam mahakna chumba haijaragasu umagi mayambadudi thajakide aduga haiki Gaurabta karigumba matungda amuk khanna aigi ichelga unaba thoklamabadi amadi magi manakta leiramba taragadi nang sungsoi soidana sigani haidana hakki hankibani asumna hairaga
Umasu chatkibani thaudoksi matungdagidi makhoi ani unaba lepkhre haidana hairi wari watai su sagadaba kaya amasu sadre masi kaknatana Umagi family na su Gaurav ta yetba lepte haijo haiba taragadi Umagi family na mabu torture tauba harass tauba horakibani nongmagi otpa naiba helaki masidagi hendoktuna makoigi imung manungna Gaurav pu hatokani haidana kihanba fawbada haurakrabani hairakrabani Umasu magi imung manungi michang changduna Gaurav ki mayok ta wakaya ama haiba horamki mahakna su hairami yamna henjelakani nara laibani haiduna case panjalaga jail da thamjangani haiduna su hairi Gaurav su makhoigi mawng matawduna maram oire hairaga tension amada leiba hauki adumaksu mahak masana fadajai matamgi matung inna pharakhidra haidana adubu matamgi matung inna pharakpadi lairadara hena pibam sokpa helaki amuka hena soibadi 25 January 2024 sidani amuka hena pibam soami numisida Umagi mache Fiza amadi magi nupa majaharga lambi da thengnaki maduda ahanbadadi chinna khatnarami adubu konadi khutsu yaunaraki hadan hairi lambi duda mache duna magi izat sokpa yaba wafam kaya amasu haiki numituda Gaurav na khanki pumna maksa phaba ngamaroi phaba nairaroi hongdokpa ngamaroi haidana matungda 30 January da ayuki matamdani Tin mandigi mamangda chenba train track to the chatki madugi mamangda video du namlam laga marup mapang imung manung pumnamakta tharamki asumna train lakpa ngai kibani mahakna thabak tu pangthokpa matam du yamna nganba oibana video thaba matam du dadi mi loina tumnariba matam oiri aduna mahakpu kanba kana amatana lakpa ngamkidi matam du dasu train lakpa matam chanabaga Gaurav chongthaduna masagi thawai do lojo kibani marup sing imung manungna video du phangba matam dadi yamna thengami makoina hariba mafamduda laki adusu pung manga makai taba adwaidani matamduda Gaurav taibang pal thadoktuna chatlam mahakna sidringaigi namlamba video aduda hairambadadi mahak sibasi mahaki GF Umagi maramnani hairami amadi Umagi mache nupada su harass chawbagi maral siramki Gaurav na makoi singsu chairak pinabasu kanna haijaramki kona police na masigi matangda investigation tawba hauki matungda magi mache amadi magi mataibu section 306 amadi 34 gi makhada FIR register tawki aduga mara laiba singsu fana bathiba hauki ikoi dana manak nakpa police station gi matengna makhoi humbu chacha tawbana chingba tawkibagi damakta 1st February 2024 da phakibani case gi matangda haiba daragadi mara laiba makhoi ahummak jail da lairi makhoi gi wafam court na warep lepkani somdana Gaurav ki marup mapang amadi Billai gi mioi singna Gaurav santi leina lejarasanu haidana rally amadi justice pangalo haidana kanna laudana yamna chatkibani mara laiba singi damaktadi court na sungsoi soidana charak pirani adubu adom nadi karamba charak piragadi hena phagani habado comment thambiramu aduga akhoi channel gi site gi oiba muhaijo haiba taragadi wari ngakani loina chamani mi haba leite akhoi haba leite aduga sigum bathodoksi akhoi da su thoi haba leite aduduna yari ba makhai di akhoi gi relationship sa akhoi gi yam aina mamang da su yamna haijagrabani nungsibase yamna aruba maneba aduduna kamain tawna nungsigani habado kamain tawdana nungsinagani habado sisi yam munna khantha hanjaningi yam tentang na haijage masi haibaga loinena ngasi gi wari matang sida losenjarage asugumna ba khoigi interesting oiba wari mayam ama tabining balai bataraga so khoigi channel sida changbiduna wari ano ba thagalak ngai duna laibi habji thamjaba loinen ngasi gi wari matang sida losenjarage mathang gi wari da mu mayam puna thengnarsi yai fare